Myanmar ga tainana leiba Kamjong district ki Namli, Wangli, Amasung, Soro Kulda, KNAB ni Haina Chingnaba Singna Nongmei Kapsillakkhre, Yum Amadi Dukan Kharasu Mai Thadoklamle Haidi, Press na fangba pau amagi matung ina thodok adu, ngasi ayok pong mari makairom tarakpa aduwai da thokibani. Myanmar da base tauba KNAB gi militant Singna ngamkai la na changsilaktuna Kamjong district ki Namli, Wangli, Amasung, Soro Kulgi Soro Kulda Nongmei Kapsillakkhre bagaloinana Namli Kaithilgi Dukan Amadi Soro Kulgi Yum Kharasu Mai Thadoklamle Haidi. Thodok adugi matangda kunja singna phongdokrakpada ngarangi Assam Rifles ki personal sing laktuna kul sing asida khutlai paiba miyoi sing leibra haina yengsilam ki madugi matung ngasi ayu KNAB gi masing yamlaba kangbu ama laktuna Nongmei Kapsinba amadi mai thaba horukibani haidi. Soro Kulgi Yum Kai Mai Thaba Khak Natana Namli Kaithilgi Dukan Kharasu Mai Tharamki Thodok asina maram oiraga kunja singna masa masagi yum thadoktuna safagadaba mafamda lanjenare haiba wafam sing phongdokraki Amaromda ngasi asi Kamjong district ki mini secretariat ki conference hall da tangkhul amasung kuki gi lup sing punna faminaduna wari sanabagi matangda district administration gi maikeidagi notice ama thokiba adu administrative reason na maram oiraga makha taba notice ama thokriba fauba yaithokre haidi.